ꯇꯣꯟꯖꯥꯡ ꯑꯃꯗꯤ ꯇꯦꯗꯤꯝꯗ ꯂꯩꯔꯝꯕ ꯂꯥꯜꯍꯧꯕ ꯄꯤꯗꯤꯑꯦꯐꯅ ꯂꯨꯆꯤꯡꯕ ꯀꯨꯀꯤꯖꯧ ꯑꯃꯗꯤ ꯄꯥꯏꯇꯦ ꯋꯥꯏꯐꯩ ꯂꯣꯏꯅ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯑꯥꯔꯃꯤꯅ ꯇꯣꯟꯖꯥꯡꯒ ꯇꯦꯗꯤꯝꯒ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ ꯃꯣꯏꯕꯥꯅ ꯇꯥꯜꯂꯤꯕ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯇꯣꯉꯥꯟꯕ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯩꯗꯧꯉꯩꯗ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯦꯛꯁ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯗꯥꯏꯂꯤ ꯚꯤꯂꯦꯖꯇ ꯃꯣꯏꯕꯥ ꯑꯣꯛꯅꯕꯒꯤ ꯕꯦꯅꯔ ꯊꯦꯠꯄꯗꯨ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯦꯒꯥꯏꯔꯝꯂꯦ꯫ ꯇꯣꯟꯖꯥꯡꯗ ꯄꯤꯗꯤꯑꯦꯐ ꯀꯃꯥꯟꯗꯔ ꯑꯃ ꯃꯤꯂꯤꯇꯔꯤꯅ ꯏꯌꯥꯔ ꯁꯇ꯭ꯔꯥꯏꯛ ꯇꯧꯕꯗ ꯁꯤꯈ꯭ꯔꯦ꯫ ꯃꯁꯥ ꯊꯤꯕ ꯐꯪꯗ꯭ꯔꯦ, ꯎꯐꯨꯜ ꯑꯣꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯃꯩꯇꯩ ꯚꯤꯛꯇꯤꯝꯁ ꯃꯣꯔꯦ (COPME)ꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯡꯗꯣꯛꯆꯕ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯣꯐ ꯗ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯉꯁꯤ ꯁꯦꯅꯥꯄꯇꯤꯗ NSNIM-ꯒꯤ ꯂꯨꯆꯤꯡꯕ ꯇꯤ ꯍꯩꯆ ꯃꯣꯏꯕꯥ ꯂꯥꯛꯄꯗ ꯀꯤꯝ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯃꯇꯦꯡ ꯄꯥꯡꯏ ꯑꯃꯁꯨꯡ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯄ ꯌꯥꯎꯏ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯒ ꯑꯦꯅꯥꯎꯟꯁ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕꯅꯤ, ꯑꯁꯣꯏꯕꯅꯤ ꯍꯥꯏꯅ ꯁꯦꯡꯗꯣꯛꯆꯔꯤ꯫ ꯇꯤ ꯍꯩꯆ ꯃꯣꯏꯕꯥ ꯑꯣꯛꯄꯗ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕ ꯑꯃꯠꯇ ꯌꯥꯎꯔꯨꯕ ꯂꯩꯇꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯂꯧꯅꯈꯤꯗꯧꯔꯦ ꯍꯥꯏꯕꯒꯤ ꯀꯤꯝꯅ ꯁꯦꯡꯗꯣꯛꯆꯕꯅꯤ꯫ ꯑꯦꯁ.ꯗꯤ. ꯌꯥꯡꯈꯨꯂꯨꯟ ꯍꯥꯎꯀꯤꯞ, ꯁꯦꯀ꯭ꯔꯦꯇꯔꯤ, ꯏꯟꯐꯣ ꯑꯦꯟ ꯄꯕ꯭ꯂꯤꯁꯤꯇꯤ, ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ꯫ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤꯗ ꯂꯨꯄꯥ ꯀꯔꯣꯔ 1.5 ꯆꯪꯅ ꯈꯨꯠꯁꯦꯝꯒꯤ ꯅꯣꯡ ꯇꯥꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯥꯏꯀ꯭ꯂꯣꯟ ꯃꯣꯟꯊꯥ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯌꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯥꯇꯥ ꯇꯤꯄꯔ ꯑꯃꯅ ꯈꯥꯝꯂꯒ ꯂꯩꯕ ꯒꯥꯔꯤ 6ꯇ ꯊꯣꯝꯖꯤꯟꯕꯗ ꯃꯤꯑꯣꯏ ꯑꯃ ꯁꯣꯛꯂꯦ꯫ ꯌꯨꯀ꯭ꯔꯦꯟ ꯆꯦꯔꯅꯣꯕꯜ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯖꯥꯁꯇꯔ ꯁꯥꯏꯠꯇ ꯁꯪꯕꯥꯟꯅꯕ ꯃꯆꯨꯒꯤ ꯍꯨꯏ ꯊꯣꯔꯛꯄꯗꯒꯤ ꯈꯝ ꯊꯦꯡꯅ ꯉꯛꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁꯥꯏꯀ꯭ꯂꯣꯅꯤꯛ ꯁ꯭ꯇꯣꯔꯝ ꯃꯣꯟꯊꯥꯒꯤꯗꯃꯛ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯁꯦꯟꯇꯔ 2,000 ꯍꯦꯟꯅ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯅꯤꯀꯣꯇꯤꯟ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯕ ꯒꯨꯠꯀꯥ ꯑꯃꯁꯨꯡ ꯄꯥꯟ ꯃꯁꯥꯂꯥ ꯈꯨꯗꯛꯇꯒꯤ ꯌꯣꯟꯕ ꯊꯤꯡꯈ꯭ꯔꯦ꯫ ꯅꯥꯒꯥꯁꯤꯡꯅ ꯃꯃꯥꯂꯩꯕꯥꯛ ꯉꯥꯛꯅꯕꯒꯤꯗꯃꯛ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯍꯥꯏꯕ ꯅꯥꯒꯥꯂꯤꯝ ꯅꯦꯁꯅꯦꯜ ꯁ꯭ꯇ꯭ꯔꯒꯜꯅ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯃꯣꯏꯕꯥ